ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯠꯁꯦꯝꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝꯒꯤ ꯃꯍꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯟꯗꯨꯗꯨ ꯄꯔꯞ ꯃꯍꯥꯛꯀꯤ ꯂꯥꯇꯦꯟ ꯑꯃꯜꯕꯗꯨ ꯄꯥꯏꯗꯨꯅ ꯃꯩꯔꯤ ꯑꯗꯨ ꯄꯤꯛꯇꯛꯅ ꯊꯥꯟꯗꯨꯅ ꯒꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯥꯎ ꯑꯃꯁꯨ ꯌꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯥꯎ ꯑꯁꯤ ꯅꯥꯀꯟꯗ ꯌꯦꯞꯄꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯏꯂꯥꯎ ꯂꯥꯎꯅ ꯂꯩꯕ ꯅꯥꯀꯟꯗ ꯈꯥꯡꯑꯣꯟ ꯑꯣꯜꯂꯒ ꯌꯥꯟꯕ ꯈꯥꯎ ꯑꯗꯨꯕꯨꯅꯤ꯫ ꯈꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯟꯁꯤꯜꯂꯒ ꯄꯔꯞ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯤꯟ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯃꯍꯥꯛ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯤꯟ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎꯍꯤꯜ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯅ ꯐꯝꯊꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯒꯟꯕ ꯇꯨꯔꯦꯜ ꯅꯠꯇꯦ꯫ ꯅꯣꯡ ꯐꯅ ꯀꯟꯅ ꯇꯥꯔꯕꯁꯨ ꯏꯁꯤꯡ ꯆꯥꯎꯒꯟꯗꯕ ꯏꯔꯤ ꯅꯥꯏꯅ ꯆꯦꯟꯕ ꯇꯨꯔꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯅꯠꯇꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯎꯍꯤꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯁꯣꯡꯖꯜꯂꯤ꯫ ꯑꯁꯣꯡꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯟꯗꯨꯁꯨ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯎꯍꯤꯜ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯞꯅ ꯐꯝꯊꯔꯤ꯫ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯇꯞꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ, ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ, ꯌꯦꯇꯨꯝ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ, "ꯑꯩ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯕ ꯍꯧꯔꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯆꯩꯅꯥ ꯐꯪꯒꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯀꯣ? ꯐꯔꯦ, ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯂꯣ, ꯑꯩꯁꯨ ꯅꯉꯣꯟꯗ ꯁꯤꯟꯊꯥ ꯄꯤꯕ ꯍꯧꯔꯒꯦꯀꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯁꯨ ꯍꯥꯏꯗꯨꯅ 3 ꯀꯥꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯦꯇꯨꯝ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯌꯦꯇꯨꯝ ꯑꯗꯨ ꯃꯔꯥꯏꯕꯛꯇ ꯊꯝꯂꯒ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯌꯦꯇꯨꯝ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯊꯨꯝꯗꯨꯅ ꯂꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯊꯨꯝꯅ ꯂꯦꯡꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯑꯃꯨꯕ ꯂꯪ ꯈꯔꯁꯨ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯍꯥꯛ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯌꯥꯝꯅ ꯍꯧꯅ ꯂꯩꯋꯥ ꯈꯔꯁꯨ ꯁꯣꯟꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯂꯩꯋꯥꯁꯤꯡꯗꯣ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯗꯟꯖꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯇꯦꯟ ꯑꯗꯨ ꯉꯥꯜꯂꯕꯗꯤ ꯃꯤꯅ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯂꯥꯇꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯥꯇꯦꯟ ꯑꯗꯨ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯗꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯗꯟꯖꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯗꯟꯖꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯆꯟꯗꯨꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯁꯨꯔꯤ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯤ ꯑꯁꯤꯅ ꯂꯩꯃꯥꯏ ꯑꯗꯣ ꯍꯣꯒꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯅꯌꯥꯝ ꯂꯨꯅ ꯈꯨꯅꯤꯡꯃꯨꯛ ꯂꯨꯅ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯑꯍꯣꯕ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯣ ꯁꯤꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯤꯒꯤ ꯃꯅꯤꯡ ꯑꯗꯨꯅ ꯇꯣꯛ ꯁꯨꯖꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯟꯅꯕ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯎꯅꯥ ꯈꯔꯁꯨ ꯊꯥꯗꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯟꯗꯨ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫
matam madu haukhri mathangin nongalakli nongalakba aduda danjoina mahakki nupi gitada hai nacha nupi du hawat khabro karinu da ma ngasidi yahau yamna thingida ngahan makhaidi aina sumna hawalakpasi mahakki kada murum lairik pabagi khonjal hek tabani ngasidi tade kai toroba jatno asumna hairakpa aduda gitana khangdine ai amukta changlaga yenukhigi asumna hairaga gitana suchitra gi manakta changsilakpadadi suchitra phamungda heplaga leiramle gitana kaidorobage nangbo nasa nungaitrabro haiduna changsilubada suchitra masa inung nungaite laihau haure haiduna leiramle matamaruda gitana changsilaklaga maraibak amadi masa paiduna kenglubada mai hauna sadun leirambadiki gitana haima masidi laihau hauredana asumna hairaga danjoibu taranaba kauki Dananjoy parpap changchalai aduga kari torobagi haiduna hanglubada gitana suchitra si lahiu haure aduna lahiu pharanaba hidak to kharita laibiu so hairakpada danjoina hai hospital da oina chachiro pharmacy gi hidak na phagadrane adumna hairakpada gitana as pharmacy digi hidak khara charga dumuk phabani se adumna hairakpada gidi suchitra su Pharmacy dagi guli wani sarga yengkisi hairakpadagi danjoy parap dukan chakri masigi matung gitana suchitra gi maraibak aduta ising ayingba khara rumal amada tawduna thombiri amadi masamu singsu nanthokli adubu suchitra na ising ayingba thenglakpase yam nungaiti haiduna mamada hairi matamaduta gitana hai nasado mai hawna sare aduga ising ayingba thengkano haribudubu karigino hena sagalabadi nang awaba tagadawribani ne asumna hainaraba matungda ngahak leraga danjoy su lakle aduga guli khara pirakli masidagidi suchitra da gitana guli singadu chasananabagi damakta kari kaino khara chanaba tawsi haiduna champut khara phudunabagi imungomda prapap changki asumna tawduna suchitra numit asidagi masa nungai thaba hauduna nare Pharmacy dagi hidak leiduna pijarabasu phaba kauba leitabadagi numit adudagi numit humni subada suchitra itha thajadana yamna kanna masado lengba thinba tawda natana maha I mayap amasu uba horakhi adamna tawrokpa aduta danjoy amadi gita pakaladuna hospital da yamna thuna pukhatki ngahana pukhatlamlabadi phagadabani haiduna danjoy di gita da ngangwa lepti asamna tawduna suchitra Hospital da pukhalaba matungda doctor na test kaya tawki hida kaya thaki adubu test tagu matamda su karimata result phangkiri punamak normal da lakhi aduga hida langthak pijaba yaba pijaraba su karisu ikan kanaramde masidagi di suchitra masa ado yamna soktha mankibana sagani thakani khangdaba makai makok ado ngaukhatpa haurakli choron paron lonba amadi mana kari no mamit urabagum pangang dangkang pa haurakhi masidagi di danjoy pakhatladuna mahak suchitra gi mathada tawribasi laitin gi sahungga yawba jatla haiduna maibada amuk yengsi haiduna maiba amagi manakta lakli asomna tawduna amaiba bubul gi mayumda lakli amaiba bubul gi mayum jawrabada danjoina oja maiba bu leibidabro haiduna kauri matamaduda bubul su taraduna maning lomdagi lakli aruduga ibungo nang wede kauribase maningda sanmapi macha ani khak leibasi sajik hapuribani kari haye nang lakpabo adumna hairakpada danjoina oja nasu nupidu ngarang handagi karinoma tawduna leiri hospital da pukhatuna yengba yaba yengli adusu phatre hidak langthak chaba yaba chare adusu karimata kanatre ado ojaga ungtang tanajagi haidon lakchariba laitin gi sahungga leibra ibdo kamana tawbuno khangdi ngahan masi numidangdu sai singa fajana charaga masadu karchu tawdana phamungda changkhribani nongalakpada hagurpa ngamdre haidana masadu narga hektamak leirami ardugi haujina mu karimata mayada taw haiba yadana lengba thilba tawre haidana mayadagi kasi I pangoda oraga ontok ko phibu mudin lehori basi waja magi doibo aina sum khanbada migi pochem gumba torokpa mali
ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯅꯪ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯑꯩ ꯁꯖꯤꯛ ꯍꯥꯞꯂꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒꯅꯦ ꯐꯤꯔꯣꯟ ꯀꯀꯥꯁꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯙꯅꯟꯖꯣꯏꯗꯣ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯨꯕꯣꯜꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯥꯎ ꯂꯥꯎ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯁꯤꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯙꯅꯟꯖꯣꯏ ꯑꯣꯖꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯕꯨꯡꯉꯣ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯆꯪꯂꯦꯅꯦ ꯍꯩ ꯀꯗꯥꯏꯗꯒꯤ ꯁꯤ ꯗꯣꯛꯇꯔꯅ ꯉꯝꯃꯗꯒꯦ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯣꯠꯆꯩ ꯑꯃ ꯐꯩꯅ ꯂꯦꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯁꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯁꯨ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯡꯁꯦ ꯉꯁꯤ ꯍꯌꯦꯡ ꯅꯣꯡꯃ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯂꯥꯜꯂꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯂꯥꯏ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯣꯏꯔꯝꯍꯧꯅꯕ ꯇꯧꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯏꯕꯦꯝꯃ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯛꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯙꯅꯟꯖꯣꯏ ꯑꯣꯖꯥ ꯅꯈꯣꯏꯒꯤ ꯆꯦꯒꯞ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯆꯦꯒꯞꯇꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯆꯦꯒꯞ ꯍꯥꯏꯁꯤ ꯆꯐꯨ ꯆꯞꯅꯕꯗꯨ ꯍꯣꯏꯅꯦ ꯆꯦꯒꯞ ꯑꯗꯨꯅ ꯆꯐꯨ ꯆꯞꯄꯕꯩ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕ ꯆꯦꯒꯞ ꯀꯧꯕ ꯀꯔꯤ ꯈꯨꯠꯂꯥꯏ ꯂꯩꯒꯅꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯈꯪꯒꯗꯅ ꯁꯨꯝ ꯍꯪꯖꯕꯅꯤ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯄꯗ ꯊꯥꯡꯒꯣꯜ ꯑꯃꯁꯨ ꯌꯥꯎꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯙꯅꯟꯖꯣꯏꯅ ꯆꯦꯒꯞ ꯑꯃꯗꯤ ꯊꯥꯡꯒꯣꯜꯗꯣ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯁꯦ ꯆꯦꯒꯞꯁꯤ ꯅꯪꯅ ꯄꯥꯏꯌꯨ ꯑꯗꯨꯗꯨꯒꯅꯦ ꯊꯥꯡꯒꯣꯜꯁꯤꯅ ꯑꯩꯅ ꯄꯥꯏꯒꯦ ꯂꯥꯎ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ ꯕꯨꯕꯣꯜꯅ ꯃꯥꯡ ꯊꯪꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯋꯥ ꯈꯔ ꯊꯥꯡꯒꯣꯜ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯒꯣꯔꯣ ꯒꯣꯔꯣ ꯑꯁꯨꯝ ꯆꯤꯡꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯂꯥꯛꯄꯅ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡꯒꯣꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯛ ꯂꯥꯎꯅ ꯄꯟꯗꯨꯅ ꯄꯥꯏꯔꯝꯕ ꯕꯨꯕꯣꯜꯒꯤ ꯈꯨꯠ ꯑꯗꯨꯗꯒꯤ ꯁꯠ ꯅꯥꯟꯊꯣꯛꯈꯤ ꯕꯨꯕꯣꯜꯅ ꯑꯦꯍꯦ ꯈꯪꯌꯥꯟꯅꯦ ꯌꯥꯜꯂꯤꯗ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦꯍꯦ ꯀꯗꯥꯏ ꯆꯦꯒꯞꯇꯣ ꯄꯤꯔꯛꯎ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯙꯅꯟꯖꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯒꯞ ꯑꯗꯣ ꯕꯨꯕꯣꯜꯅ ꯂꯧꯔꯤ ꯆꯦꯒꯞ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯥꯡꯒꯣꯜꯒꯤ ꯃꯆꯤꯟꯅ ꯄꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯦꯒꯞ ꯑꯗꯣ ꯊꯝꯃꯤ ꯑꯗꯨꯗꯨꯒ ꯆꯦꯒꯞ ꯑꯗꯨꯒꯤ ꯃꯈꯣꯛꯇꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯉꯁꯥꯏ ꯄꯟꯈꯤꯕ ꯃꯈꯨꯜ ꯑꯗꯨꯃꯛꯇꯗ ꯊꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯆꯤꯟꯅ ꯌꯨꯡꯂꯝꯕ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯆꯛ ꯊꯤꯜꯂꯛꯏ ꯑꯁꯣꯝꯅ ꯆꯦꯒꯞꯅ ꯀꯣꯏꯁꯤꯜꯂꯒ ꯆꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗ ꯀꯝꯗꯧꯔꯤ ꯆꯟꯗꯨ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯉꯛꯁꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯞꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯛ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯔꯣ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗ ꯏ ꯄꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯆꯛ ꯊꯤꯟꯊꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯆꯟꯗꯨꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯅꯍꯥꯟꯋꯥꯏꯗ ꯇꯧꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯐꯨꯛꯅꯅꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯆꯦꯒꯞꯅ ꯆꯞꯇꯨꯅ ꯊꯝꯈꯤꯕꯅ ꯁꯠꯄꯗ ꯉꯝꯗ꯭ꯔꯦ ꯆꯟꯗꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯉꯥꯎꯃꯟꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯑꯣꯏꯅ ꯊꯥꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯑꯗꯣ ꯊꯥꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯎꯆꯤꯟ ꯇꯥꯕꯤꯗ ꯀꯨꯝꯊꯔꯛꯂꯒ ꯎꯆꯤꯟ ꯇꯥꯕꯤꯒꯤ ꯂꯩꯕꯥꯛ ꯈꯔ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯈꯣꯠꯇꯨꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯡꯗ ꯊꯣꯛ ꯍꯨꯛꯆꯤꯟꯗꯨꯅ ꯌꯣꯠꯁꯤꯟꯈꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯣꯝꯗ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯧꯔꯤ ꯑꯗꯨ ꯐꯨꯟꯒꯠꯂꯛꯇꯨꯅ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯛ ꯂꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ
ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯃꯃꯥꯏ ꯃꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯃꯃꯥ ꯒꯤꯇꯥ ꯄꯥꯈꯠꯅ ꯗꯟꯖꯣꯏꯕꯨ ꯇꯥꯟꯅꯅꯕ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯗꯟꯖꯣꯏ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯨꯕꯣꯜꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯕꯨꯕꯣꯜꯅ ꯍꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯉꯥꯡ ꯑꯁꯤꯗ ꯇꯥꯏꯅꯕ ꯍꯦꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯨꯕꯣꯜꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯈꯧꯔꯤ ꯃꯦꯠꯄꯒꯤ ꯃꯑꯣꯡꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯃꯨꯕꯗ ꯁꯨꯆꯤꯇ꯭ꯔꯥ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯣꯛ ꯈꯨꯗꯣꯔꯛꯄꯗ ꯂꯩꯕꯥꯛ ꯂꯩꯊꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯝꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯛꯅꯔꯤ ꯕꯨꯕꯣꯜꯗꯤ ꯇꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯉꯛꯂꯝꯗꯦ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯃꯥꯅ ꯎꯝꯁꯤꯟꯈꯤꯕ ꯃꯥꯅ ꯍꯨꯛꯆꯤꯟꯈꯤꯕ ꯂꯩꯕꯥꯛ ꯂꯩꯊꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯄꯨꯛꯅꯨꯡꯗꯧꯅ ꯌꯣꯠꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯆꯥꯛꯊꯦꯛꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯑꯁꯣꯝꯗꯒꯤ ꯄꯣꯠ ꯑꯗꯣ ꯁꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯁꯥꯗ ꯆꯩꯅꯥ ꯄꯤꯕ ꯁꯥꯔꯗꯅ ꯀꯥꯟꯅꯗꯦ ꯊꯕꯛꯇꯣ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯊꯤꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯗ ꯇꯧꯔꯝꯕ ꯈꯨꯠꯂꯃꯛ ꯂꯣꯏꯅꯃꯛ ꯁꯛꯂꯕ ꯃꯇꯨꯡꯗ ꯕꯨꯕꯣꯜꯅ ꯙꯅꯟꯖꯣꯏꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯝꯕ ꯊꯥꯡꯒꯣꯜꯅ ꯌꯨꯡꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯈꯨꯠꯂꯥꯏ ꯑꯃ ꯇꯣꯛ ꯑꯣꯏꯒꯦꯔꯥ ꯌꯣꯠ ꯑꯣꯏꯒꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯇꯧꯊꯣꯛꯂꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯒꯅꯤ ꯄꯣꯠꯁꯛ ꯑꯗꯨ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯅꯝꯃꯨ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯐꯝꯕꯒ ꯑꯩꯉꯣꯟꯗ ꯄꯣꯠꯁꯛ ꯑꯗꯨ ꯂꯩꯔꯦ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯀꯗꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯊꯣꯛꯂꯛꯀꯦꯀꯣ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯍꯥꯛ ꯍꯦꯛ ꯁꯦꯟꯅꯍꯧꯗꯕꯗ ꯑꯁꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯁꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯙꯅꯟꯖꯣꯏ ꯄꯔꯞ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯊꯥꯡꯒꯣꯜ ꯄꯟꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯣꯛ ꯑꯃꯅ ꯇꯧꯈꯥꯏꯗꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯁꯨꯆꯤꯇ꯭ꯔꯥ ꯀꯔꯤꯃꯇ ꯃꯁꯥꯗ ꯇꯧꯔꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅꯁꯨ ꯈꯪꯂꯤ ꯑꯁꯣꯝꯗꯒꯤ ꯀꯔꯤꯃꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜꯗꯣ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯕꯨꯕꯣꯜꯅ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯙꯅꯟꯖꯣꯏꯅ ꯑꯣꯖꯥ ꯂꯩꯔꯦ ꯄꯣꯠ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯒꯤꯇꯥꯅ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯅ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯂꯥꯏꯙꯤꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯒꯤꯇꯥ ꯃꯇꯣꯝꯇ ꯄꯪꯀꯤꯗ ꯀꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯐꯠꯈꯤꯖꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯕꯨꯕꯣꯜꯅ ꯃꯨꯔꯨ ꯁꯣꯟꯕ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯍꯟꯗꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯖꯔꯛꯄ ꯃꯀꯣꯛ ꯊꯣꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯒꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯜꯂꯛꯅꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯉꯥꯏꯈꯣ ꯅꯈꯣꯏꯒ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤ ꯀꯀꯥ ꯂꯩꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯐꯥꯁ ꯇꯥꯟꯅꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯒ ꯅꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯅ ꯑꯧ ꯂꯩꯌꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯌꯦ ꯃꯣꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯇꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯒ ꯑꯣꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯕ ꯑꯗꯨꯅ ꯃꯣꯏꯅꯁꯨꯅꯦ ꯃꯨꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯤꯗꯅꯦ ꯑꯁꯨꯝꯅ ꯇꯧꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯈꯣ ꯃꯈꯣꯏꯅꯒ ꯃꯥꯏꯕꯒ ꯅꯦꯛꯂꯒ ꯇꯧꯍꯜꯂꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣ ꯙꯅꯟꯖꯣꯏ ꯁꯨꯝꯇꯧꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯑꯩꯈꯣꯏ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯥꯎꯗꯨꯅ ꯆꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯣꯡꯅ ꯇꯨꯔꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯨꯕ ꯆꯩꯕ ꯋꯥꯔꯛꯄ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯐꯔꯦ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯪꯂꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯙꯅꯟꯖꯣꯏꯅꯁꯨ ꯍꯣꯏ ꯑꯣꯖꯥ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯕ ꯉꯥ 3 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯃꯨ ꯉꯀ꯭ꯔꯥ ꯑꯃꯗꯤ ꯉꯥꯆꯤꯛ ꯂꯩꯔꯨꯔꯦ
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯇꯧꯈꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯟꯗꯨꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯕꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯏꯇꯧ ꯇꯧꯔꯨꯗꯕꯅ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗꯨꯗꯨ ꯕꯨꯕꯣꯜꯅ ꯁꯣꯝꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ ꯁꯨꯝ ꯂꯩꯔꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯕꯨꯕꯣꯜ ꯑꯃꯗꯤ ꯗꯟꯖꯣꯏ, ꯒꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯗꯟꯖꯣꯏ ꯑꯃꯗꯤ ꯒꯤꯇꯥꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯑꯃꯥꯏꯕ ꯕꯨꯕꯣꯜꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯔꯛꯇꯕ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯄꯨꯟꯅ ꯀꯔꯤꯅꯣ ꯑꯔꯩꯕ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯗꯤ ꯕꯨꯕꯣꯜꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯨꯕꯗ, "ꯍꯦ ꯃꯥꯏꯕ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ꯫ ꯅꯪ ꯆꯪꯂꯛꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯗꯟꯖꯣꯏ ꯑꯃꯗꯤ ꯒꯤꯇꯥ ꯃꯉꯛ ꯊꯦꯛꯇꯨꯅ ꯑꯩꯅ ꯍꯥꯠꯂꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ, "ꯌꯥꯗꯦ ꯏꯕꯦꯝꯃ, ꯑꯗꯨ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯁꯥꯗ ꯆꯪꯂꯤꯕ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕు ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏꯌꯦꯡꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯛ-ꯈꯥ ꯅꯥꯏꯗꯕ ꯋꯥꯗꯣ ꯍꯩꯗꯤ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯌꯦꯡꯕꯤꯒꯗꯧꯔꯤꯕꯅꯤ." ꯐꯔꯦ ꯏꯕꯨꯡꯉꯣ ꯗꯟꯖꯣꯏ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯅꯅꯦ ꯏꯕꯦꯝꯃ ꯒꯤꯇꯥ, ꯅꯍꯥꯛ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯆꯤꯡꯊꯦꯛ ꯈꯣꯠꯇꯦꯛꯄ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯈꯣꯠꯇ ꯈꯣꯠꯇꯠꯆꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯅꯪꯅꯁꯨ ꯈꯥꯝꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯂꯥꯏꯁꯤ ꯈꯨꯔꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯉꯣ ꯗꯟꯖꯣꯏ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ? ꯑꯣꯖꯥ, ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 9 ꯈꯛ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯑꯩꯅꯦ ꯌꯨꯝꯗꯒꯤ ꯄꯣꯠ ꯑꯃꯇꯪ ꯂꯧꯔꯨꯈꯤꯒꯦ꯫ ꯄꯣꯠ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯧ ꯊꯥꯗꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣই ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯤꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤꯕ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯑꯩ ꯌꯨꯝ ꯐꯥꯎꯕꯗꯪ ꯁꯠ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯨꯕꯣꯜ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯟꯖꯣꯏ ꯑꯃꯗꯤ ꯒꯤꯇꯥꯅ, "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯅ? ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯛꯏꯕꯁꯤꯕꯣ? ꯇꯧꯁꯟꯅꯔꯒ ꯆꯤꯟꯈ꯭ꯔꯤꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯆꯤꯇ꯭ꯔꯥꯅ, "ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯤꯔꯒꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯐꯥꯖꯤꯜꯂꯤꯕꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯅ, "ꯏꯕꯦꯝꯃ, ꯅꯪꯅ ꯁꯥꯗꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯝꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯆꯤꯇ꯭ꯔꯥꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯟꯖꯣꯏꯅ, "ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯐꯃꯨꯡ ꯑꯁꯤꯅ ꯀꯅꯥꯅ ꯅꯤꯛꯂꯤꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯤꯇꯥꯅ, "ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯤꯕꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯤꯇꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯐꯛꯂꯥꯡꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯍꯥꯏꯔꯞ ꯇꯥꯔꯝꯂꯒ ꯃꯥꯡꯈꯤꯕꯗꯨ ꯒꯤꯇꯥꯅ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯗꯟꯖꯣꯏꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯗꯟꯖꯣꯏꯅ, "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯒꯤꯇꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯣ ꯗꯟꯖꯣꯏꯗ ꯍꯥꯏꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ, ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯁꯨꯆꯤꯇ꯭ꯔꯥ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯨꯕꯣꯜ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯈꯥꯎꯕꯗꯣ ꯄꯔꯞ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯧꯔꯤ ꯈꯔ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯤꯁꯤ ꯄꯥꯏꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯗꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇꯤꯟꯃꯨꯠ ꯂꯩꯃꯨꯠ ꯃꯌꯥꯝ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯕꯁꯨ ꯕꯨꯕꯣꯜ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯃꯍꯥꯛꯀꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯗꯟꯖꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕꯨꯕꯣꯜꯅ ꯗꯟꯖꯣꯏꯗ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯊꯧꯔꯤꯁꯤꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯄꯨꯜꯂꯒ ꯊꯝꯃꯨ꯫ ꯑꯗꯨꯒ ꯍꯣꯔꯦꯟ
ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯄꯗ ꯆꯦꯟꯈꯤꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯃꯪꯒꯤ ꯃꯁꯥꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯥꯏꯕꯗꯨ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯕꯦꯝ ꯑꯁꯤ ꯆꯦꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯤ ꯑꯁꯤꯅ ꯄꯨꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯅ ꯑꯣꯖꯥ ꯊꯧꯔꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯑꯣꯖꯥꯅ ꯂꯧꯕ ꯆꯠꯂꯨꯔꯤꯕꯗꯣ ꯊꯧꯔꯤ ꯑꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯍꯥꯏ ꯑꯄꯪꯕꯧ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯊꯧꯔꯤ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯊꯧꯔꯤ ꯅꯠꯇꯦꯅꯦ ꯃꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯒꯤ ꯊꯧꯔꯤꯗꯨꯅꯤꯅꯦ ꯃꯁꯤꯅ ꯄꯨꯜꯂꯕꯗꯤ ꯃꯍꯥꯛ ꯂꯦꯡ ꯑꯣꯠꯄ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯒꯤꯇꯥ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯃꯤ ꯊꯧꯔꯤ ꯌꯥꯟꯈꯤꯕꯒꯤ ꯊꯧꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯅꯣꯛꯂꯒ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯃꯤ ꯑꯁꯤꯕꯒꯤ ꯐꯣꯇꯣ ꯃꯤ ꯑꯁꯤꯕꯒꯤ ꯆꯦꯄꯥꯎ ꯏꯃꯨꯡꯗ ꯄꯨꯁꯟꯕ ꯐꯠꯇꯦꯗꯤ ꯍꯥꯏꯅꯩ ꯑꯗꯨꯒ ꯅꯣꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯑꯁꯤꯕ ꯐꯣꯇꯣꯗꯨꯗꯤ ꯅꯣꯏ ꯄꯨ ꯃꯅꯨꯡꯗ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔꯒ ꯂꯥꯠꯂꯤꯅꯦ ꯏꯁꯣꯔꯗꯒ ꯀꯠꯂꯦꯕ ꯀꯠꯇ꯭ꯔꯣ ꯂꯥꯏꯒꯗꯒ ꯄꯩꯁꯥ ꯊꯥꯗꯔꯒ ꯅꯣꯏ ꯀꯠꯂꯤꯕꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯀꯔꯤꯝ ꯍꯥꯏꯗꯦꯕ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤ ꯇꯧꯍꯧꯗꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯅ ꯐꯩꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯌꯧꯈꯤꯗꯧꯔꯤꯕ ꯁꯦ ꯄꯨꯜꯂꯨꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯙꯅꯟꯖꯣꯏꯁꯨ ꯆꯨꯝ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯨꯅ ꯁꯨꯆꯤꯇ꯭ꯔꯥꯕꯨ ꯄꯨꯟꯁꯤꯟꯅꯕ ꯇꯧꯔꯛꯄꯗ ꯁꯨꯆꯤꯇ꯭ꯔꯥ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅ ꯉꯪꯂꯤ ꯙꯅꯟꯖꯣꯏꯅ ꯍꯩ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯐꯅꯕꯅꯤ ꯇꯧꯔꯤꯕꯁꯦ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨꯀꯣ ꯁꯦ ꯄꯨꯟꯕꯤꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯨꯆꯤꯇ꯭ꯔꯥꯗ ꯄꯨꯜꯂꯤ ꯑꯗꯨꯝꯅ ꯄꯨꯟꯕꯒꯤ ꯅꯣꯟꯊꯔꯛꯄ ꯑꯗꯨꯗ ꯙꯅꯟꯖꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯅ ꯊꯛ ꯂꯥꯎꯅ ꯅꯣꯡꯈꯠꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯅ ꯆꯤꯛꯈ꯭ꯔꯤ ꯙꯅꯟꯖꯣꯏꯁꯨ ꯅꯥꯃꯟꯈꯤꯕꯅ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜꯅ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯤꯛꯄꯒꯤ ꯑꯗꯨ ꯀꯟꯅ ꯆꯣꯡꯕ ꯁꯦ ꯄꯤꯔꯧꯁꯦ ꯑꯩ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯆꯤꯇ꯭ꯔꯥꯕꯨ ꯙꯛ ꯂꯥꯎꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯊꯛ ꯂꯥꯎꯅ ꯍꯦꯛꯇꯃꯛ ꯄꯨꯟꯁꯤꯜꯂꯤ ꯀꯨꯏꯍꯧꯗꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯅ ꯀꯟꯅ ꯁꯥꯎꯗꯨꯅ ꯑꯃꯥꯏꯕ ꯕꯨꯕꯣꯜꯗ ꯃꯇꯤꯟ ꯁꯤꯖꯤꯜꯂꯛꯏ ꯕꯨꯕꯣꯜ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯁꯠ ꯇꯩꯊꯣꯛꯂꯒ ꯍꯩ ꯂꯝ ꯍꯦꯟꯒꯅꯨ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯃꯒꯦ ꯏꯕꯨꯡꯉꯣ ꯙꯅꯟꯖꯣꯏ ꯂꯥꯎ ꯏꯕꯦꯝꯃ ꯒꯤꯇꯥ ꯅꯆꯥꯅꯨꯄꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯕꯨꯕꯣꯜ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯙꯅꯟꯖꯣꯏꯅ ꯑꯣꯖꯥ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯇꯤꯟ ꯆꯠꯈꯤꯕꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯥꯗꯤ ꯂꯥꯏ ꯇꯣꯡꯕꯒꯤ ꯇꯧꯔꯤꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯙꯅꯟꯖꯣꯏ ꯃꯗꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ ꯀꯥꯟꯗꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯐꯝꯃꯨ ꯍꯧꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨꯅ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔꯅ ꯂꯥꯏꯌꯦꯛ ꯑꯃ ꯂꯩꯃꯥꯏꯗ ꯌꯦꯛꯂꯒ ꯂꯥꯏꯌꯦꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯔꯕ ꯑꯃꯗꯤ ꯀꯜꯂꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯆꯟꯗꯨꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯆꯤꯛꯄ ꯂꯦꯡꯕ ꯊꯤꯟꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯨꯡꯂꯤꯕ ꯌꯦꯇꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯁꯠꯇꯣꯛꯏ ꯑꯗꯨꯝꯅ ꯁꯠꯇꯣꯔꯛꯄꯗ ꯁꯨꯆꯤꯇ꯭ꯔꯥꯗ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯟꯗꯨꯗ ꯑꯣꯏꯅ ꯆꯩꯅꯥꯗꯣ ꯐꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕꯨꯕꯣꯜꯅ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯌꯦꯇꯨꯝꯗꯣ ꯑꯁꯨꯝꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯁꯥꯟꯅꯔꯛꯄ ꯑꯁꯤꯗ ꯆꯟꯗꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧ ꯈꯔꯗꯤ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯟꯗꯨꯗꯨ ꯙꯅꯟꯖꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯋꯥꯕꯅ ꯇꯞ ꯇꯥꯔꯕꯅꯤ ꯍꯥꯏꯔꯪ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯙꯅꯟꯖꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯊꯣꯡ ꯂꯣꯜꯂꯦ ꯈꯪꯕꯗꯒꯤ ꯊꯣꯡ ꯍꯥꯡꯉꯣ ꯙꯅꯟꯖꯣꯏ ꯊꯣꯡ ꯍꯥꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯙꯅꯟꯖꯣꯏꯅ ꯐꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕꯗ ꯆꯟꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯙꯅꯟꯖꯣꯏꯅ ꯇꯥꯗ ꯑꯣꯏꯕꯤꯔꯦꯀꯣ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯃꯥꯏꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯝꯖꯥꯏꯗ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯆꯟꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯨꯕꯣꯜꯗ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯆꯟꯗꯨꯅ ꯙꯅꯟꯖꯣꯏ ꯅꯪꯁꯨ ꯇꯥꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯨꯆꯤꯇ꯭ꯔꯥꯅ ꯁ꯭ꯀꯨꯜꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯕ ꯇꯣꯞꯄꯔꯗ ꯁꯨꯝ ꯑꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯀꯥꯔꯟ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯅꯥ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯐꯝ ꯑꯁꯤ ꯄꯥꯏꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯑꯣꯏꯅꯤꯡꯕꯗꯒꯤ ꯏꯕꯦꯝꯃ ꯁꯨꯆꯤꯇ꯭ꯔꯥꯕꯨ ꯃꯥꯡꯉꯅꯕ ꯃꯁꯥ ꯉꯝꯗꯅꯕ ꯑꯃꯗꯤ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ
ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯕꯗꯒꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯇꯧꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯥꯛꯄꯤꯌꯨ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯃꯤꯅ ꯐꯠꯇꯕ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯒ ꯏꯟꯕ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯀꯌꯥ ꯑꯁꯤꯅ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯨꯕꯣꯜꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯄꯠ ꯂꯥꯎꯅ ꯂꯩꯊꯠꯇꯨꯅ ꯊꯥꯗꯠꯂꯤ ꯑꯁꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯂꯩꯊꯠꯂꯒ ꯊꯥꯗꯠꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯆꯟꯗꯨ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯨꯕꯣꯜꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯔꯇꯦꯟ ꯑꯗꯨꯗꯒꯤ ꯀꯦꯔꯣꯁꯤꯟ ꯈꯔ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯗꯨꯝ ꯇꯧꯕꯗꯒꯤꯗꯤ ꯆꯟꯗꯨꯗꯣ ꯆꯥꯛꯑꯦ ꯆꯥꯛꯑꯦ ꯁꯥꯔꯦ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯕꯨꯕꯣꯜꯗ ꯑꯩ ꯂꯥꯟꯖꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅꯁꯨ ꯈꯨꯔꯨꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕꯗ ꯆꯟꯗꯨꯁꯨ ꯃꯩꯁꯥ ꯑꯗꯣ ꯍꯟꯊꯔꯛꯂꯗꯨꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯅ ꯄꯩꯁꯥ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯈꯤꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯧ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯆꯟꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛ ꯗꯟꯖꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ ꯑꯩꯁꯨ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯀꯥꯅꯟ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯃꯣꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅ ꯗꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯅꯁꯥꯅ ꯍꯣꯠꯅꯗꯨꯅ ꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥꯗ ꯉꯥꯎꯕ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯒ ꯁꯪꯒ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯂꯥꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯃꯗꯤ ꯃꯇꯝ ꯑꯃꯗ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯅꯈꯣꯏꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯃꯛ ꯁꯨꯆꯤꯇ꯭ꯔꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯆꯤꯇ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯨꯕꯣꯜꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯊꯥꯈꯤꯕ ꯄꯣꯠꯁꯦꯝ ꯑꯗꯣ ꯂꯧꯊꯣꯛꯂꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝ ꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯨꯆꯤꯇ꯭ꯔꯥꯁꯨ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯝꯕ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯝꯕꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯅꯟ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯃꯣꯅꯥ ꯌꯥꯝꯅ ꯏꯀꯥꯏꯅ ꯗꯟꯖꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯂꯒ ꯃꯈꯣꯏ ꯆꯟꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯨꯆꯤꯇ꯭ꯔꯥꯁꯨ ꯇꯞꯅ ꯐꯒꯠꯂꯛꯂꯤ ꯗꯟꯖꯣꯏꯅ ꯕꯨꯕꯣꯜꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯊꯥꯒꯠꯈꯤ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯅ ꯗꯈꯤꯅꯥ ꯀꯠꯈꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯆꯤꯇ꯭ꯔꯥꯁꯨ ꯄꯨꯡꯐ ꯐꯔꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯟ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯅꯥꯗꯤ ꯏꯀꯥꯏꯃꯟꯈꯤꯕꯅ ꯁ꯭ꯀꯨꯜꯗ ꯑꯗꯨꯃꯛ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄꯗꯨꯗꯤ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯄꯣꯠꯁꯦꯝ ꯇꯧꯔꯨꯕ ꯆꯟꯗꯨ ꯑꯋꯥ ꯆꯩꯅ ꯀꯌꯥ ꯑꯃ ꯐꯪꯗꯨꯅ ꯏꯀꯥꯏꯕ ꯅꯪꯈꯤ ꯑꯃꯗꯤ ꯃꯤꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯕꯨ ꯆꯤꯡꯊꯔꯒ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯀꯥꯅꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯅꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯗꯟꯖꯣꯏ ꯒꯤꯇꯥ ꯑꯃꯗꯤ ꯁꯨꯆꯤꯇ꯭ꯔꯥ ꯃꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ